lakli. Garido mafam chana pak tawsili. Moy ahom puna changminarai. Sanjayna, noy ani si leramo. Ay ticket kalake. Hairam naga Sanjay, ticket ki counter lomda changkre. Moy ahom ki ticket ahom kakladuna lai. Lao changase. Ahomak puna changminaragli. Ako'y bagi fazabado hana jatuna ngayak yingli. Sanjayna, Ichan, sige mafam si fazadra. Mitka inging law bani. Fazaye. Dada haina haibado hangoirap koirap tawna chinglaga hairai. Robert na. Laising sisu yam fazana saline. Chan, asida lepo photo nambirake. Lucy di tarang dalay kre. Ningsing lai. Akas makoya nina koy bachat kivado. Akas na. Thoy. Asida lepo photo nambirake. Talenda ikaize mini yeng nakaniye. Haima misuloy na photo kap na residi. Asi hairaduna Lucy bu singsiladuna fugay na satkay riba Dahlia maraktuda lefali. Lucy chumring leptuna lay. Akas na. Thoy, post tawrauda. Akas ngang na Lucy bu post kara tawali. Aduga photo pangnam da namli. Yare, hello ni Mali. Achapo charos lo. Robert ki achapo charasi haiba wahiduna Lucy tarang dalerambadagi gyalai. Robert amuka suhanna. Lao, asida achapo charosi. Lucy na. Hoy tamja. Ahumak achapo chaba amuk changlai. Table ahangba mada changduna family. Robert na. Jan, kaisa sige. Ama hekta yayi tamja. Sanjay na. Momo chasiro. Jan, moisigi momo se yam hobuni. Nang pok chaba natro. Pokbora chasiro. Robert na. Hoi taw ibunga nungsiba. Nangi chinsi yawi ko. Lucina kemda kumdabaduda Sanjay na amo hairai. Ichan, kedoroge, hainadabro. Lucy nokfet taraduna mangagtu hairi. Hainadi haibagi maongda. Sanjay na. Sorry Ichan, napung kangudre. Adudine, Ichan apambu makalo. Lucina, chak charak pa kuidribenina puk itan thali. Kemda chaning dre. Jus oina thaklaksiko. Hoy haibagumna mangagtu nomli. Asumna just to order tawkre. Siloiraga bazara mu chaluse. Tamcha ay hana thinbiramo. Robert na. Nangne bazar pudose. Kaigya. Sanjay na. Kana de chan bazar sanglaga na khairusi. Beauty salon amada changkhairusi. Robert na. Nang loi silo ne. Hipa diba. Aina haibaga amata nangandi. Sanjay na. Harauge di haide haibirisi. Nang na boya ba piradi ne. Nang na haiba ngamdaba mayam haitarage da laribane. Nachindo sugairaktringay tumina layu ko. Sanjay machindo khumzilaga Robert da kirup yingli. Lucina. Tamcha bazada kaidorodoino. Robert na. Nangang na saknaba suya yadi. Aduna nungtigi nang senaba yanabane. Phone ama layrusi. Aduga dress karasu layrusi. Salon su changusi. Nangna matam chupada wakal nei rungdum tharaga maithong maksina laibada tamcha yingba nungaiteba. Tamba ngamdaba mioibagi punsini. Hinglinge matam sida nungaithokadabane. Idea dunia dani mina kai haini. Aduma wakaldo khaluno. Aigi punsini aina pama maongda hingadabane. Aigi nungaibaduda mingonda kaiba pirudraga loire. Lucy mapira chelai. Tamcha aidi lai khatarabini. Mayamgi noknafamni. Aina kainoma khak tawbada paukthokpinaba yamna laiye. Ai makhoi mayambu kizaye. Ai adu mapan thoktana tumina laizage. Robert pocketagi rumaldo laukthokladuna Lucy da pirai. Napido taitho. Matung manaw ne. Tamchagi mangda adumaina kapkano. Ai yengba ngamdi. Lucy rumaldo lauraga mapido taithokli. Robert na makatarai
Tamcha wa haige muna taw. Nang ngasi fawba hinglakpada kanada kari lankrabage. Lucy lankide haibago mangaktu hai. Kanagi mafamdasu lankidribi nangna kaigi samaspu kidoino. Laika taba haibasibu karino. Thawdogado nangno ihaningduna oikibra. Madu khudingmak narala. Matam maduda nangidamang nungaitaba machet amo phawbikidaba. Moina ngangba wadu taraga nasana nasabo wahanaba singadaba nate. Madugi saruk nangna wabada wabiriba. Nangna nopo uraga penjariba. Nangi tachaw amadi inamagi khalagane. Wakal chawtukna hingbatamgodabani. Ngasidagi awawa wakal khanba yararoi. Tamjana nangbu mikuk puding senagani. Ngangningba mina ngangnasano. Nangaina laludraga loire. Chan yan tabro aina haisibo. Lucy tamna hairei. Sanjay moigi mataudo hinglambadagi wa haisini. Aikoi Dr. Babu si pauson pibasu yam hairamnena. Kaya leraga mi layeng batulaga bole ke muhayaktana ko. Robert Sanjay da paini yinglei. Sanjay na hangang ai kesu haijade ko. Ichan sese hai mai se thaksilo. Natradi ngahak leraga ne sagalani. Inglingai thauro. Lucy Sanjay gi waduda nogli. Sanjay na nokanu he. Ai nai se sumdro. Ing launa fridge manungdagi puthorokpase. Asaba mapansida thamladi sagaloidro. Robert na Karandiba karamba pungphamda pokpano karana suktaba misibo. Ahoma garden dagi tholaklaga bazaromda amu haigalai. Phone yonpham amagi mamangda gari du khamlaga phone yengba changai. Nupaduna yamba karamba model yengsige. Sanjoy na ichan si mayam sidagine apama hekta khalo layadabane ningbo paisa pisasano. Robert na nungai kidreda nang sidiba hekta tumin layuba. Chan karamba pamge hairone ama hekta yaida. Nupaduna yamba nupi gi oiradi emai so adum nupi na pamna painabane emai oini yengsiro. Robert na hoine emai hekta yenglagi anauba model khara puthokpiro. Nupaduna anauba model khara puthorei. Pot yoliba miduna sijinnaba nungaibani haibasidi haunasani. Nupadusu phone singdugi maramda mayam hairi. Sijinnaba nungaibagi kanabagi adubo phattabadi amatabu haide. Kona thangda Note 8 Pro du lauraga thoragli. Lucina tamcha sina yarani chalase. Robert na wayang wanganu ko aigi tung sasat ilo. Lucy so upay laytradana anidugi matung aduminari. Achauba nupi ngakta na hangba salon amada amuk changai. Nupi duna kari toksige. Robert na ichan samse kitang semlaga kakpiro yambu detail halagano. Nupi duna oh hoy adu khagdaro. Robert na pisum sisu phoibiro facial su tobiro noigi se pedicure to wona tro. Nupiduna hoy pedicure manicure loina tawse bibra hoy tobiro. Lucy di gyana ma ingawre pokpadagi salon changlak tribini tawgadariba singasi karino haiba mata sengna khangjade. Nupiduna somda manungda changbiro. Lucy manungda changkre. Robert ka Sanjay gana counter manaki pam thariba sofa du da famlaga lehawi. Sanjay na kaino nang yam khanglomisina ai khangan da bi nupi puraga salon changisi kyarak sure hayo. Robert na napa kana puraga changdori ge ibo. Sanjay na aduga nangna yang khangamisina kamai doriba ho ichanupi ema wasan man bim lerise nang korobo. Adudi aise Rupert Green tarene. Nasaktuga nangdi Tom Felton ne yam chayanabado. Aina pamjai sidi Daniel Radcliffe ne. Paktre bo. Counter the family ba nupi ani do noglei ani do gi wari duda ibungani se Harry Potter gi series yang pamjaba maliko
Sanjayna hoi khara ngaujai san picture picningai dagi yenglamliba hojipo yengjariye asumna wari sana sana duna Lucy tholakpa ngairi ngak leraga Lucy suloiraduna thorakle Robert Lucy ubada pungaw ngawkhre suke kedana phajabini ahuba kayagi thamoi sumatpini musuk muba masamadu jumjum launa thadari kaidana bimaithong adu ngasina amuke na phajakre lirungbu ngamjabi pisumani duna musuk munna mahamangaire haiduna lepli saji mitabu ngamjabi koirauna rabi misna ani dusu tathat pangli gulab manbi chimbala dusu ngasai lakpadadi machu amata sankidabani tholakpadadi machu haifet olakle asum yengtharakpada makhong adusu hanadagi hena phajaramle da green machugi nail color ngorok ngobi kuchududa hena sanakre kokton dagi khongdon fawba yengbada awatpa mata leitrabi Lucy gi sakpam do ubada Robert sorhon ba fawba kawkhre haiduni Sanjayna masanomduna kawri kaino ahing uran chatbro matang chadana swaida manglisibo Robert counter da paisa piramnaduna amung thoraktuna nupigi showroom amada changlai Lucy di ikairabani adobo mana yare fana haiduna so Robert na tabidre upai leita matung koin inari dress khara leiraga Lucy bo yumda thinbiramladuna Robert ka Sanjay ga so halakle Lucy khawmayong puraga tamna changai Priya Tulsi bongdo wai silambadagi sumjittu makhada pup thadaraga churi makhada leiba batiladuda makhut hamdokli aduga Lucy gi manakta chensilai Priyana wah kaino akhoi chansidi koiba mukhuchatta heroine mala halai kaino mayo mayamduna tamchana tawrini inama ai bumina noknaroidro kanana noknadoiba ma lawdi hanadabu kanana kai haidoino kirambagi wani hojikti daga tadre ichansidine akhoi thongna fana hingba tamse tu sona hingbase mino site Lucy purakliba pot singdo mangol machi da thamlaga ma su phamdarai piya su phamlai Priyana kai de koiruro noibo nerei sina kai kaino garden amada koirure beauty salon da su changure aduga firon khara leirei aduga phone amasu leiganu haiba yadi Priya nofet ka tawraga chingna daba ngamde kai bunoinama kai sunatiye pusalo inamana thabam to loisinkhige Priya so machanupina changkhibadu nofet ka tawraga yegduna leihori mahausagu machanna gyan tarakpasida harauzari Robert puso mabungninda thagatli amuk hanna horaktanaba machan bo ngamba thakta nungai hange khalli somdana anidu Sanjay gi famungda longna tari Robert ti mai thongado ngom nokcheri Sanjayna harau basibu loiba nai drobo machi nofet ka tawrisibo ngangkre mi monda nungai basida yare nayu malo engyak to pothage sum disturb to lei ai nangi si tale bugai dora suksa chaloi na tholete tanjadu da Robert ki phone lai yenglubada thoibi gi oirambaduda kakthatli aduga pocket ta hapchinkre kaino receive to ya drobo yam chanam lei ngasi no banani lingkha tamjabasida sina mo engon torani hainari Sanjay gi phone lai screen aduda thoibi gi photo thokli thari nungsibi calling Sanjayna tabro Robert na thoibina da Sanjay akhoi gi miya ngawba ma helapro Sanjayna oh hele thoibina phone ga pai da sai imana numita dore yam thuna la haibani Sanjayna ho wakhal yam nungairiye dana o ma chalubada mi di salon ga yam changnakre akhoi so yeng mu chalusi moinaga naiba yaba hen manate haima awai kira yam funinge aina samam da kaklusi haibadi
Sam kakpagisu, pisum phoi baisu, namai ta baisu. Khuzin kya sing baisu. Selon changladi pu thangrang mari kaina hairi ni. Hauzik tagi nupi mi changchangi. Ekoi tamcha se, ayam cha ida. Sanjay na, adu oiragana ekoi ana hongkrasiro. Robert na nakandagi. Hui hodong ania, yare taningdre. Ayam malai ri haibagi ikai basu khangdaba. Thoibi mabung nangang badu tabadagi. Hoi ma, sire ngamaroida. Nada, kona wari sarasi. Asi hairam laga phone du patkakre. Sanjoy Robert ta suklab yengladuna. Nanggo miro, aidi maludre. Usitiro nangisa. Langkalaga kauradine firo loira tarakani. Khukkandu kireda. Suore masingasi. Suoiba suoida balairi. Imana ngangbada loire haibani. Chalo. Robert hagolaga. Chatta sasakragebo. Waitan hektali. Lengbiro. Ibai toa nasen swaida sumai jahorage. Hogdong haisinine. Hairam laga thokre. Sanjay na laurai. Ho hayengwai kaidana batamliba. Thoibiga Sanjayga mari lainai haiba imung anima khangaribani. Harau adumak yanai. Sanjay su thabang macha amadi tawrabanina matomda supokle. Aduna imung manungnadi luhongninglebani. Adubo Thoibina atombi oibasida Robert ki mathau hana leithokpa ngairibani. Robert na mayum yorokpada Memcha TV serial yengduna leirami. Thoibina nakanda machina reikai tumtholaga family. Kaino bem tawriduna. Thoibina kaubirakano. Noi kanamta kaubirakano. Aida yokpanina noina kaisu nungsiba natiye. Yam sauna saptara magaloina na mamai gadu felai thoki angang machana ningai tawbagi maongni. Robert nokladuna kedoragi ma amasina manaton si chapu mung chawrsibo. Memcha thausadana hairei ho moigi opa yengge adabagi. Robert changsiladuna sofa da family. Aibu karino nupi ani khak leibase amana hindi serial gi bet loi nai dabado anda ngaw lere ichan nupi ne na amakhak yawbasina ne masamana kakni khangdaba pisum poiba machin bang sangba sana sa sangba siba K-pop tu da tawlere pi alabani angang macha dauna asina nungti khana doine ba. Thoibi mamai do salai thorai akhoi gi K-pop fencing sina ne kanaba kayam tawi noi khangjabra moi gi mingda mi gi mateng kyam pangi khangjabra. Asigi mit laubi benu pising sidagi ne kari tamjadorige bena maloi khini ama muthorakani loi benai roi nungsi dabana. Asigi mayam si yenglaga ne imung da theory pandori bane ba. Memcha thoibi da mamitu paina yenglei. Robert na swai matang sidi 100 chume chumjadi kaino. Asi hairam laga sauna chatkre. Robert su hogolaga chankige tawi. Memchana ibungo macha nangaiko wari sakise. Robert amuk changsiladuna family. Memchana makatarai nangi nene haibado kamdau seba masaksu phasai haine mabung ani gi marakta naitom yaubi ora male sen thum paikhrabe imungni. Ima sel thum sana lupana bu yum pan ba yabrane mo chana dradi kairong na doino aigi punsi khongloi di sana thijani wafam ase hanjin na hairabo wafam ni imana gyan ta fam thokpra khale. Hai mo chanarak pa haibasidi ne hayeng leiminaraga chanaraka dabani ne. Ima aina nungsiba machet ama yawdaba miduga kamaina no mo chana doino aigi nungsiba bo matat ama fawa piningdaba adugi miduga aina kamaina awa nungai share tawna doino mado orodaba wani. Memcha sawalai adudi nangna pamlisi lawai nupiduni ne madugumane mathong maram khangdaba nupido aina pamni khanbro karibuno mathong maram khangdaba haisibo lawai sar haisina kare nupi adugi maramda aina khangloi khalira leita lare badudine penthok ichana pambanina aduda magumba kanabu yungi mawoina pamlage imana ngasi phawba nangwada lukhak pijakhibra nangi kari watpagino nangna fiman khollaga setoiba pumnamakse magi marala mana pamdu oikibro nupi oina poklibasi magi marale haidora cheluba khakta sunataba wathok chawbi mapunsigi wathok chawdorabi
Angaubi, Lekha Tarabi, Lukha Oirabi, Ubada Umangol Oidobi, Nupini. Robert Tabangam Laktre Sauna, Devil Matak the Ladamba, Flower Besto, Safukan the Lemai de Lanki, Lemai de Taduna, Pukchai Chaire, Asawado, Patrabangam Draduna, Afang Afamapot, Lankai Batugai Bahori, Saugan the Vigi Honabi, Saurabadi, Machingam Sati, Menjana. Karino, Ibungomata, Nanotorisibo. Angaw mayam duga lay minabada, nang sungaro bro. Lekha Tarabi angaw bidugi, hakanine, nang notorisen. Robert Sauna, Mayado, Krakak Chituna, Mamada Hairi. Wahay kuding, Lekha Tarabi. Lekha Tarabido, Angaw bido, Nuksibini. Aigidi Nuksibini. Mangonda Tokli Bato Doctor. Avem the Topoidam Nadi, Karifauni. Imagi Tamoy the Karifauni. Noi kuding Magna, Mabin Toglabaso. Aigidi Tawaini. Mayaw Drabadi, ay hingloi haibasisu, imana Kangzilo. Mabu Kautokro Hairabadi, ay Punsigi Yumpaloy. Masimaso, imana Kangbiyo. Hairam Laga, Magirum the Kakat Kre. Harauna, Luciga Wari Sanaruge, Kanalak Sabawa Kalado, Pura Tayo na Kre. Lucida Phone Piram Mihaiba Fauba, Kau Kre. Magirum da Prabab Changla Aga, Tongdugam Launa, Tingzili. Litlamba Furit Ado, Lauto Laga, Lakta na Langki. Sauna, Kadu da Hangad Handa, Kwichat Chatli. Tawfom Kangdraduna, Hamunda Kakalaga, Hipkre. Somdana, Lucidi, Robert na numidang phone torake, Hiram Baduda, Tawda Torokto Bainingdana, second Kudingi, screen do the Yingli. Call do Lakpada, Masana ring lak Chakadabadu, Nangam Dabagum, Pauri, Suktok Torokto Baduda, sounding Basutauri. Robert na phone torake, Hiram Laga, Torok Tragamana sounding Livasi, Karigino Haiba, Mama Saso, Kangzade. Somdana, Akaski Yumdani, Sonia Mangol Kakatpagi, Istiadu the Fomlaga, Akasa Lapangairi, Takta Tokliba, Nongdol Tazamabu Yingzeraga, Milu Pirangsu, Sintari, Magi Punsisibu, Karino, Matanda Kanjabada, Kanpam Toktare, Kaidongai, Fangadori, Mapuro Bagi Minungsi, Nungai Kidra, Ningana Duna, Nadraga Nataiduna, Jelagadra, Kaidogani, Tamoy Dadi, Confirm Jet Elepsari, Mapure Bagi Minungsi, Nongmadi, Soidana Fanglakini Kanna, Ngai Batabani, Matamado, Tazamabu Yingladuna, Mabuningda, Matanda Kanzari. He Nongdol Taza, Nangdi Kanglam Loiko, Laibak TV, Aigya Wabase, Kaidongeno, Aina Mapung Paba, Yungi Umburimbi, Oigadaba, Kaidongeno, Ipure Bagi Mafamdagi, Nungsi Wahai Tagadaba. He Taza Tawan, Lengli Paliba, Nakoi Kuding Magna, Aibu Pangal Tona, Bibiyo. Aigi Tamoisina, Sontarakpa, Wakal Ninghan Narakpada, Aigi Tona, Bibiyoko, Kufet Kafet Ganduna, Ahu Bakayagi Tamoy Huriba, Tawan Sing, Nakoi di, Nongdol Takalaibani, Maikay Kuding, Urangani, Aigi Puribabu, Kaday Laibage, Tibiyo. Mahaki napada, Tamoy Wakatse, Paudambiyo, Aigi Ting Pangbiyo. Rita sa tulak laduna, Sonia Ginagta, Famtari. Ibema, Pungsi Tingli, Nambusak sa Toklarone, School chat na buhat na baga, yung gitabak mayam siga, Chaba takpagawat pa ni, Nang muna sado yung bayadrine. Sonia, kay sukan na basara duna. Ma, nasa school duna, kay no, may amsa sila Ado na chaning daba. Imagi Bema, nang nayum masida, heklaki manumito. Madudagi nang bo, ichaningol magnikan krabani. Sintaragliba, mapipirang dutay tokli. Ima na lalo ba na? China di imong na fanglido. Ay gichagi mo sida, nang nawarog do na. Ay ko'y butadok do na chat kigadrakan ba da? Ima di po tapong kang redo. Imagi Sonia, may kupto din nang, imagi mitauhan binuko. Kaino, Ima na haibiri dubo, ay na yung masida, heklaki ba numito dagi? Ipuray babo, ay giso ni kanzakrabane. Ima, ay giso na tawzan pirak pa do, ngay kiniye. Ay butong na hapiyo. Ay giaroy bumikup to, mafam sida oy zage.
ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯀꯤ ꯀꯞꯂꯤ ꯔꯤꯇꯥꯅ ꯁꯣꯅꯤꯌꯥꯕꯨ ꯃꯊꯥꯗ ꯆꯦꯅ ꯀꯣꯟꯁꯤꯜꯂꯤ ꯏꯃꯧꯗꯤ ꯊꯧꯅꯥ ꯂꯩꯕꯤꯅꯤ ꯈꯥꯡꯕ ꯀꯟꯕꯤꯅꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯃꯍꯥꯛꯅ ꯀꯥꯏꯗ ꯂꯤꯠꯇꯨꯅ ꯆꯦꯟꯒꯅꯤ ꯅꯪꯒꯤ ꯊꯧꯅꯥ ꯍꯟꯈꯤꯅꯨ ꯏꯃꯥ ꯄꯥꯕꯨꯡꯅꯅꯦ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯕꯁꯤꯗꯤ ꯂꯨꯈꯣꯏ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯅꯗꯨꯅ ꯍꯩ ꯃꯃꯥ ꯅꯣꯏꯕꯨ ꯊꯤꯡꯂꯤꯅꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯃꯥꯏꯅ ꯍꯟꯖꯔꯛꯁꯅꯤ ꯌꯥꯏ ꯌꯥꯏꯅꯅꯦ ꯅꯥꯎ ꯆꯥꯎꯔꯕꯅꯤ ꯍꯌꯦꯡꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯒꯦ